Nakalamoromda chathariba bandh asigi saruk ama oina sawombung lamkhaida mafam adugi masing yamlaba miyam thoraktuna khongjang changsinkre khongjang aduda saruk yarambi sawombung apunba maira paibigi secretary ahanthem itona phongdorakpada lamdam asida thokliba irang asina hainingai leitena waraba matam asida central force singna maitai singbu ngakpi senbibagi mahut kuki singi michangda lepkiba asina maram oiraga kuki singna bom yauna nongmai kapshilaklaba fawba village volunteer sing khaknatana state force sing fawba changba thinkiba asina maram oiraga mafam aduda leiriba central force sing ase state force na sindriba fawba changsiliba khongjang ase halloi haina phongdorki Sida bal tawjariba se koigi drom nungoi sekta anduga kharason pungdom akoi punjhallaga akoigi thongthong akoi punjhallaga mafam sida akoi bal se tawmina bane akoina tawjariba bal asigi maramdi akoina ngasi manipurda asyamna awaba mayam misi mina thoiba dagi thinariba lal asida akoigi assam rifle ngasi akoibu akoigi damakta hanna yengidaba aduga kuki damakta makoina akoigi keno dongna ching dongna lepaga leigiba asina maram oiraga akoi hoji sabungkhok sana sabi yang kupi asomda leiriba certain posting se gi mahutta akoigi state force oina thambiyo haibagi khongjangdani akoina ngasi changjin jariba ballase aduga